Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Maling keti mafam singda pangthok na bugu Manipur da sunga si Good Friday ge thoram pangthokli Security Force na Bisnupur amasung Churachandpur zila da chathakiba operation da nongma yawn khuzukule kya fagale Raizamari amasung Union Territory amada pangthokadarba Vidhan Sabha Mikhal ge damak vote khomba ge thabak khamtheng na kalle amasung Khelo India Tribal Games lising ani kuntaro ngase Chhattisgarh ge Raipur da loshilagani Malin Simba Tumba Pangtok Liba Christian Lining Chapasing saying Laba Nimit Good Friday as Manipur the Supangtokli, Nimit as a Prafuzi Suna, Mio Bigi Kunagi, the Mokta Cross the Pang Duna, Tawaikat Kiba Adubuning Sing Duna Pangtopani, Ayu Angambadi Hona, Christian Lining Chapasing the Church the Lato Saba Pangtok Nadi. Numit asika mari lenena Pradhan Mantri Narendra Modi Rajyapal Ajay Kumar Vala Mukhyamantri Yumnam Khemchan Manipur Vidhan Sabha ge Adaksa Thokchom Chhatrapati Yauna Luchingba Kiyana Yafa Paujal Piri Pradhan Mantri Narendra Modi na palan numit asika mari lenena piba Paujal amada hai numit asina lakpada nungsi chanaba mapal naidaba ka thokpa amasung ngakpi haibagi pukchal adu ekhoi khudimakta tamlashi Maki Paujal Rajapal Ajay Kumar Vala Nahai, me Babu Pap the Gikanabki the Mata Katokiba, Prabhu Jishubu Pangting Dun Hatkiba Adu Ningsing Duna Good Friday get Tormasi Pangtopani, Numit Asna, Santi Labor Nungshi Chanaba Lamdam Ama Purapo or Rishano. Mukhyamantri Yumnam Khemchan Maki Paujal the Hai, Numit Asna Ekoi Kudimak Nusiba Katopa, Ngakpi Haibegi Paujal Piri, Numit Asna, Ekoida Achumbalambi the Chanana Chakotpa Amadi Santi Labor Lamdam Mama Purak Nabagi Itil Piba or Rishano. Manipur Vidhan Sabha ge Adaksa Thokchom Setter but Nasu Mahaki Paujal the Hai, saying Laba Good Friday Numit Asna Ekoi Kudimakta Tangdu Letaba, Santi Amasung Amatu Obegi, Lipun Sagatpo or Rishano. Security Force na Bisnupur amasung Churachandpur zila ge tungan tawba mafam sing da chatakiba operation da nongmo yauna khuzukula kya fagale Manipur Police ki cherol amana hai Security Force na Bisnupur zila ge Upopi kuno mamang lekai amasung masiga lonaba loktak patki mafam khara degi khuzukulai sing fagale kulai sing adugi manungda magazine yawba .32 gi pistol ama single barrel ama hand grenade ama nongmai maruk kayar su yauri Churachandpur zila gi dampi degi Security Force na khuzukulai kya fagale kulai sing asigi manungda 12 bore rifle ani semdoklaba AK-47 ama 9mm pistol ani single barrel rifle ani pompi mari amadi nongmai maru na chingba sing yauri Security Force na Tenapol zilagi morigi manung leba homeguard vangdagi tongan ba packet ahumda yauramba kilogram ahum makhai rongi WY tablet phagat le hari Imphal jiribam lambida ngasi poche pu bayaw gari chama sumda ani Imphalom da chatpa hokre ekogi jiribam pangmin hai gari sing adugi manung da LPG pu batare petrol gi kuntrani thoi amasung diesel gi nifutaret yauri Arunachal Pradesh ki Mukhyamantri Pema Khandu na Sabapati Odina Ngarang Rise adugi State Rural Livelihood Mission ge manga suba governing body gi mipam pangtokre mipam aduna self help groups sing na puthok papothok singi yonpam hena fagadhan ba digital amasung financial literacy fagadhan ba na sing rural entrepreneurship te hena saru ya handuna law shingu horticulture amasung forest ge pothok sing hena phaba mongda sengat pa yauna wapung kya khanaki Mukhyamantri na hai nupi singbu sakti piraba matamda da imung manungi phibam hena fagadhan bangamgani apaba imung singna punsillaga apaba khungang singna punsillaga apaba raja ama sengkodori bani Arunachal Pradesh ki Doni Polo Airport na RCS Uran gi khwaidigi phava airport oire airport asina raja asigi atopa mafam singa samna hali masigi sumathakta airport asina eco friendly oiba infrastructure sing sampagi pidamagta Griha 4-star rating fangle tabiriba pawasi Akashvani Imphal dagini Pradhan Mantri amasung BJP ge mukok thongba luchingba Narendra Modi ngase nungtul poduturi de chatuna Mikhal ge damak bot khongodori Sri Modi na role so amada saru yagani amadi miyam da amasung dol ge karyaga ta sing da wangangani Puducherry airport da Sri Modi na nungtul pung 3 minute tara manga da thongani Madudagi mahagna Ajanta Signal Junction da pangthokodaba road so amada saru yagani Pradhan Mantri gi khongchet asigi yanglaga security gi kanba sisil thorang mapungphana lokhale Puducherry da pangthokodaba Vidhan Sabha Mikhal asida paramilitary force na police personnel sing ama henbana mathok tawri
Puducherry Vidhan Sabagi Damakta Masak Naiba Star Campaign Amasung Tongan Tumamba Rasti Dol Kagi Luchimbu Kiana Road so public meeting Amadi outreach program Kada Saru Yaduna voters in Puning Sinna Bahonari Congress President Malik Arjun Kharge Amasung Congress Luchimba Rahul Gandhi Su Matang Sina Haying Amasung Thasi Taruta Union Territory Asida Laktuna Bot Kongani Amoram the Kerelam Vidhan Sabah Mikal gi vote kombagi tabak Nimit mangani kaktangai sila pagaluna na vote kombagi tabak kang halagle sit cham ni fuleba Kerelam Vidhan Sabah Mikal gi damak rasi jolsina makoi gi Mikal gi manifesto putok pi gi boluna na vote kombagi tabak asi kang khanarak pani ND gi damak ta BJP gi mukok thongba luchingba amasung kendra gi mantri JP Nada yauna ate luchingba kana sungasi Tiruvananthapuram da laktuna vote komlagani BJP luchingbi Smriti Rani su Arupiti Kada Pangthopa Road so Amada Saru Yagani Amaromda CPM ki Secretary MV Govindasu Pamanapuram da Pangthokadaba Mikal gi campaign da Saru Yagani Congress Working Committee ki member Depender Singh Hudasu Tiruvananthapuram da Pangthokadaba Mikal gi Tharong Kaya da Saru Yagani Kendra gi Grihamati Amadi BJP gi Luchingba Amit Shah ngasi Assam gi Dhubri Jilla gi Ratyana Dada Mela Maidan Field da Pangthokadaba Miyam gi Mitinda Amadi BJP gi Mirep Singh Damukta vote Khongani Madugi Tungda Sri Sahana Golpara Jilla gi Dupnoi da Pangthokadaba Mikal gi rally amada wangangani Sri Sahana Chauhan Higher Secondary School gi field da Pangthokpa Mikal gi mitin amada su Kalasabari Vidhan Sabha Kendra gi BJP gi Mirep gi Damukta vote Khongani ngarang su Mikal gi mari rena ba mipong kya da Sri Sahana saruk yakhi Tamil Nadu Vidhan Sabha Mikal gi dama Mirep Jepisan bagi matam lakleba nintokaba nimita loiragani masigalona tungan ba rasti dol singi luchingba kya na makoi gi Mirep singi damukta vote khonbage tabak ayopi thakta kangkhatle ngarang Mirep Jepisan bagi manungda Upo Mukhyamantri Udayaninta Stalin actor Vijay Singh yakhi Pradhan Mantri Narendra Modi ga Russia gi ahanba Upa Pradhan Mantri Denis Mendurov ka New Delhi du unaduna leba ani gi mari hena fagan hana ba wapam sing khanakre luching ani na lalol iti har lambi thong hena fagan hana bagi lamda tengbang pina ba yauna wapam kya khanakhi Pradhan Mantri Narendra Modi hari sangsata pass to ki ba jan Viswas Amendment of Provision Bill lising ani kuntaru na leba sigi miyangi punsi maing hena Laituan bagalona na lalol itik to boda su khudong chaba kaya phangalagani social media da thagat pa post amada Pradhan Mantri hai masina matanga chuna draba niyam sin lokthok tu na miyam da thazabadi yumpham oiba sakti piba ngamhalagani mang hai masina casing matam changna loshin bangam halagani sangsad na pass to kiba bill asi Rajya Sabha na hana ayaba pikhrabani Lok Sabha na bill asi haukiba yumse kese nimita pass to kibani Ngaksal Mantri Rajnath Singh na ngasi Visakhapatnam gi Naval Doctor Advanced Stealth Frigate INS Taragini Commission tawbigi thorom da saruk yagani masina var ki maritime sector da chawn kodong chaba piragani masina var ki navy na tawbung ambasing adu utpagalone na Bharat pu atmanivar ohenbada chawna mateng oiragani Khelo India Travel Games lising ani kuntaro ngasi Chhattisgarh gi Raipur da loshilagani loshimbegi thorom da Mukhyamantri Bishnu Diosai boxer Mary Kom amasung footballer Baiching Bhutia saruk yagani competition asi nupa gi football final da ngasi Chhattisgarh ga nungchu Bengal ga sanagani games asi gi medal tali da Karnataka na sanagi kulumde fangduna ahanba mafam da leiri Odisha na sanagi kun amasung Jharkhand na sanagi takama tarantoi fangduna mathang sina anishuba amasung ahumsuba mafam da leiri mamang thagi kun manga digi chathar kiba games asida tongan ba rajya amasung Union Territory kuntra digi sanaro lishing henbana saruk yari South Asian Football Federation Under 20 Championship ki final match ta Bharat amasung Bangladesh ngasi Maldives ki Malaya sanaragani Indian Premier League cricket ngasi Chennai Super Kings ka Punjab Kings ka Chennai gi MH Chindambaram Stadium da ngasi numidang pung 3 makhai da sanagani ngarang Kolkata gi Eden Guardians sa sanaki ba match ta Sunrisers Hyderabad na Kolkata Knight Riders puran humpu manga da thoiki hoji aroiba da maroiba paw amuk hana Maling ate mapam sing da pangthok na bugu Manipur da sungasi Good Friday gi thorom pangthokli security force na Bishnupur amasung Churachandpur zilla da chathaki ba operation da nongma yaw na khuzukula kya fakle Raijamari amasung Union Territory amada pangthok kodorba Vidhan Sabha Mikal gi damak board khomba gi thabak kham thena kali amasung Khelo India Travel Games lising ani kuntaru ngasi Chhattisgarh gi Raipur da loshilagani Paulu Seri